ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯑꯞꯂꯣꯗ ꯇꯧꯈ꯭ꯔꯕ ꯚꯤꯗꯤꯑꯣꯗ ꯑꯩꯈꯣꯏꯅ ꯁꯣꯔꯠ ꯃꯇꯦꯛ ꯑꯃ ꯀꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯇꯧ ꯀꯔꯝꯅ ꯀꯛꯀꯅꯤ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯑꯩ ꯇꯥꯛꯆꯔꯛꯀꯦ꯫ ꯑꯍꯥꯟꯕꯗ ꯀ꯭ꯔꯣꯝ ꯕ꯭ꯔꯥꯎꯖꯔꯗ ꯆꯪꯉꯒ studio.youtube.com ꯗ ꯆꯪꯕꯤꯔꯣ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯇꯥꯏꯗ ꯂꯦꯐ ꯁꯥꯏꯗꯇ ꯀꯟꯇꯦꯟꯗ ꯅꯝꯕꯤꯔꯣ꯫ ꯀꯟꯇꯦꯟꯗ ꯅꯝꯃꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯀꯛꯀꯗꯧꯔꯤꯕ ꯚꯤꯗꯤꯑꯣꯗꯨꯒꯤ ꯇꯥꯏꯇꯜꯗꯨꯒ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ꯫ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯗꯤꯠ ꯍꯥꯏꯅ ꯑꯃ ꯂꯩꯕꯅꯤ, ꯏꯗꯤꯇꯔ ꯍꯥꯏꯅ, ꯑꯗꯨꯒ ꯃꯇꯥꯏꯗ ꯏꯗꯤꯇꯔꯗꯨꯒ ꯅꯝꯕꯤꯔꯣ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯇꯧꯒꯗꯕ ꯐꯪꯁꯟꯁꯤꯡ ꯊꯣꯛꯂꯛꯑꯦ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯇ꯭ꯔꯤꯝ ꯑꯦꯟ ꯀꯠꯇꯨꯒ ꯅꯝꯃꯅꯤ꯫ ꯅꯝꯃ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕꯅ ꯚꯤꯗꯤꯑꯣ ꯃꯌꯥꯏ ꯂꯧꯔꯒ ꯃꯇꯥꯏ ꯀꯛꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅ ꯕ꯭ꯂꯨꯅ ꯃꯥꯔꯛ ꯇꯧꯔꯤꯕꯁꯤꯅ ꯇꯧꯍꯜꯂꯒ ꯑꯗꯨꯝ ꯀꯛꯄ ꯌꯥꯔꯦ꯫ ꯑꯗꯨꯒ ꯑꯗꯨ ꯅꯠꯇꯕ ꯃꯌꯥꯏꯗꯒꯤ ꯑꯩꯈꯣꯏ ꯀꯛꯅꯤꯡꯕ ꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨ ꯀꯠ ꯍꯥꯏꯅ ꯂꯩꯔꯤꯕꯁꯤꯒ ꯅꯝꯕꯤꯔꯅꯤ꯫ ꯑꯗꯨꯒ ꯔꯦꯠ ꯑꯃ ꯊꯣꯛꯂꯛꯑꯅꯤ꯫ ꯑꯗꯣ ꯑꯁꯤꯁꯤꯅ ꯃꯥꯔꯛ ꯇꯧꯔꯅꯤ ꯑꯩꯅ ꯀꯗꯥꯏꯗꯒꯤꯅ ꯀꯗꯥꯏꯐꯥꯎ ꯗ꯭ꯌꯨꯔꯦꯁꯟꯗꯣ ꯌꯦꯡꯉꯒ ꯀꯛꯇꯣꯏꯅꯤ꯫ ꯀꯣꯚꯔ ꯇꯧꯔꯒ ꯗ꯭ꯌꯨꯔꯦꯁꯟꯗꯣ ꯑꯩꯅ ꯀꯛꯀꯗꯕ ꯇꯥꯏꯃꯤꯡꯗꯣ ꯌꯦꯡꯉꯅꯤ꯫ ꯑꯗꯨꯒ ꯃꯊꯛꯇ ꯂꯩꯔꯤꯕ ꯇꯤꯛꯇꯨꯒ ꯅꯝꯃꯅꯤ, ꯑꯗꯨꯒ ꯀꯛꯑꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯣꯔꯅꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯣꯐꯥꯏꯜꯒꯤ ꯀꯣꯔꯅꯔꯗ ꯂꯩꯔꯤꯕ ꯁꯦꯞꯁꯤꯒ ꯅꯝꯃꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯁꯦꯞ ꯆꯦꯟꯖꯁꯤꯒ ꯁꯦꯞ ꯅꯝꯃꯅꯤ꯫ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯦꯞ ꯅꯝꯈ꯭ꯔ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣꯁꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯝ ꯃꯤꯅꯤꯠ ꯅꯠꯇ꯭ꯔꯒ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣꯗꯣ ꯀꯛꯈ꯭ꯔꯅꯤ꯫